ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩ ꯉꯁꯤ ꯏꯟꯖꯥꯡ ꯑꯃ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯀꯦꯅ ꯇꯧꯕꯅꯤ ꯑꯗꯣ ꯐꯨꯜꯀꯣꯕꯤꯁꯤꯅꯤꯁꯦ ꯀꯣꯕꯤ ꯂꯩꯒ ꯑꯂꯨꯒ ꯇꯧꯅ ꯊꯣꯡꯕ ꯏꯟꯖꯥꯡꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯑꯗꯣ ꯑꯩꯅ ꯊꯣꯡꯗꯣꯏꯁꯦ ꯌꯦꯔꯨꯝꯒꯅꯤ ꯐꯨꯜꯀꯣꯕꯤꯒ ꯑꯂꯨꯒ ꯌꯦꯔꯨꯝꯒ ꯁꯦꯝꯁꯦ ꯁꯤꯒ ꯂꯩꯔꯦ ꯉꯥꯅꯨꯒꯤ ꯃꯔꯨꯝꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯂꯨꯁꯨ ꯃꯌꯥꯝꯁꯨ ꯁꯨꯝ ꯊꯣꯡꯅ ꯆꯥꯅꯔꯝꯕꯁꯨ ꯌꯥꯏ ꯐꯨꯜꯀꯣꯕꯤ ꯍꯥꯞꯄꯒ ꯆꯥꯅꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯑꯝꯇꯪ ꯊꯣꯡꯅ ꯌꯦꯡꯕꯤꯌꯨꯀꯣ ꯌꯦꯔꯨꯝꯁꯦ ꯏꯃꯥꯒ ꯄꯄꯥꯒꯗꯤ ꯀꯌꯥ ꯊꯣꯏꯅ ꯄꯥꯝꯗꯦ ꯌꯦꯔꯨꯝ ꯊꯣꯡꯕꯁꯦ ꯑꯗꯣ ꯅꯦꯇꯣꯟꯗꯤ ꯄꯥꯝꯃꯤ ꯑꯗꯣ ꯑꯩ ꯌꯦꯔꯨꯝꯁꯦ ꯌꯥꯝꯅ ꯊꯣꯡꯉꯦ ꯌꯦꯔꯨꯝ 3 ꯈꯛꯇꯪꯅꯤ ꯊꯣꯡꯗꯣꯏꯁꯦ ꯑꯂꯨꯒ ꯐꯨꯜꯀꯣꯕꯤꯁꯦ ꯂꯣꯏꯅ ꯍꯥꯞꯇꯣꯏ ꯅꯠꯇꯦ ꯑꯗꯨꯒꯩꯗꯤ ꯃꯊꯧ ꯇꯥꯕ ꯄꯣꯠ ꯆꯩ ꯇꯤꯜꯍꯧ 2 ꯑꯃ ꯂꯧꯔꯦ ꯑꯗꯩ ꯁꯤꯡ ꯃꯇꯤ ꯑꯃ ꯂꯧꯔꯦ ꯆꯅꯝꯒ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯞꯇꯣꯏꯁꯦ ꯍꯣꯔꯦꯟ ꯗꯥꯜꯆꯤꯅꯤꯁꯦ ꯃꯇꯦꯛ ꯑꯃ ꯂꯧꯅꯤ ꯌꯥꯝꯅ ꯍꯥꯞꯄꯣꯏ ꯑꯗꯨꯒꯩꯗꯤ ꯁꯦ ꯁ꯭ꯇꯥꯔ ꯑꯦꯅꯥꯏꯁ ꯍꯥꯏꯕꯅꯦꯕ ꯍꯩꯅꯤꯡꯖꯣꯝ ꯑꯩꯁꯦ ꯃꯇꯠ ꯇꯠꯂꯦ ꯀꯨꯏꯃꯟꯈꯤꯅ ꯌꯥꯝ ꯀꯨꯏꯔꯦꯕ ꯂꯩꯕ ꯑꯗꯨꯅ ꯃꯇꯠ ꯇꯠꯂꯦ ꯁꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯁ꯭ꯇꯥꯔ ꯑꯦꯅꯥꯏꯁ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯍꯩꯅꯤꯡꯖꯣꯝ ꯑꯀꯛꯄ ꯍꯩꯅꯤꯡꯖꯣꯝ ꯃꯁꯤꯡ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯀꯣ ꯗꯥꯜꯆꯤꯅꯤꯒ ꯁ꯭ꯇꯥꯔ ꯑꯦꯅꯥꯏꯁꯀꯁꯤꯁꯨ ꯍꯣꯔꯦꯟ ꯁꯣꯝꯕꯥ ꯁ꯭ꯇꯣꯛ ꯇꯧꯕꯗ ꯃꯇꯦꯛ ꯑꯃ ꯍꯥꯞꯀꯅꯤ ꯑꯗꯣ ꯑꯩ ꯑꯁꯤꯅꯤ ꯑꯗꯣ ꯑꯩ ꯊꯣꯡꯕ ꯍꯧꯒꯠꯂꯒꯦ ꯌꯦꯡꯃꯤꯟꯅꯁꯤ ꯃꯊꯪ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯗꯣ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩ ꯉꯁꯥꯏ ꯇꯣꯃꯦꯇꯣ ꯍꯥꯞꯍꯧꯗ꯭ꯔꯦ ꯇꯣꯃꯦꯇꯣꯁꯨ ꯑꯃ ꯃꯊꯧ ꯇꯥꯅꯤ ꯑꯩ ꯇꯣꯃꯦꯇꯣ ꯑꯃꯁꯨ ꯂꯧꯔꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯕ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯦꯔꯨꯝ ꯊꯣꯡꯒꯦ ꯑꯗꯣ ꯌꯦꯔꯨꯝ ꯊꯣꯡꯕꯁꯤ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯩꯅ ꯊꯣꯡꯗꯣꯏꯁꯦ ꯑꯂꯨꯒ ꯇꯣꯃꯦꯇꯣ ꯌꯥꯎꯔꯦ ꯑꯗꯩ ꯁꯤ ꯀꯩꯅꯣ ꯐꯨꯜꯀꯣꯕꯤꯅꯤꯀꯣ ꯐꯨꯜꯀꯣꯕꯤ ꯍꯥꯞꯄꯒ ꯊꯣꯡꯉꯛꯇꯣꯏꯅꯤ ꯌꯦꯔꯨꯝ ꯑꯂꯨ ꯇꯣꯃꯦꯇꯣ ꯂꯣꯏꯅ ꯇꯣꯃꯦꯇꯣꯗꯤ ꯐꯨꯠꯇꯦ ꯁꯕꯖꯤ ꯑꯂꯨꯒ ꯐꯨꯜꯀꯣꯕꯤꯒꯁꯨ ꯐꯨꯠꯇꯣꯛꯑꯦ ꯌꯦꯔꯨꯝꯁꯨ ꯐꯨꯠꯇꯣꯛꯑꯦ ꯑꯗꯩ ꯑꯩꯅ ꯇꯪꯈꯥꯏ ꯇꯥꯊꯣꯛꯑꯦ ꯑꯗꯩ ꯍꯧꯖꯤꯛ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯊꯣꯡꯉꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝ ꯌꯦꯔꯨꯝꯁꯦ ꯃꯆꯨꯒ ꯊꯨꯝꯒ ꯈꯛꯇꯪ ꯍꯥꯞꯄꯒꯅꯦ ꯇꯧꯁꯜꯂꯒ ꯀꯩꯅꯣ ꯇꯧꯒꯦ ꯐ꯭ꯔꯥꯏ ꯇꯧꯒꯦ ꯑꯩꯒꯤ ꯈꯥꯡꯁꯦ ꯊꯥꯎꯁꯦ ꯌꯥꯝ ꯁꯥꯔꯦ ꯉꯧꯕꯁꯦ Kailangan yun, pero kanda yun, pero yata, pero tayo. Mantap. Uga sanamga, atau ini sing juga mau sudoge, tahu sanam sing se, kita sudoge ya, thongna bagi. ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯇꯛꯅ ꯂꯩꯔꯦ ꯇꯦꯖꯄꯇꯥꯁꯨ 2 ꯈꯛ ꯂꯧꯔꯦ ꯑꯗꯒꯤꯗꯤ ꯗꯥꯜꯆꯤꯅꯤꯒ ꯁ꯭ꯇꯥꯔ ꯑꯦꯅꯥꯏꯁꯁꯤꯒ ꯄꯤꯁ ꯃꯆꯥ ꯑꯃꯃꯝꯒ ꯂꯧꯔꯦ ꯑꯁꯤꯁꯨ ꯍꯣꯔꯦꯟ ꯊꯥꯎ ꯉꯧꯕꯗ ꯉꯧꯁꯟꯗꯣꯏꯅꯦꯕ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯌꯦꯔꯨꯝ ꯐ꯭ꯔꯥꯏ ꯇꯧ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯑꯩ ꯐꯨꯜꯀꯣꯕꯤꯁꯤꯡꯁꯦ ꯑꯝꯇꯪ ꯇꯥꯎꯊꯣꯛꯈꯤꯒꯦ ꯑꯝꯇꯪ ꯉꯧꯊꯣꯛꯀꯦꯀꯣ ꯀꯣꯏꯖꯜꯂ Hampir kan nonton, itu nonton ya. Anak kita apa udah ya? Jangan langsung nonton.
Ham happening. Just about the dam was last year happening. Alu tomato siya ngawde ko. Tulong sa ng mula ba matungga alu tomato. Hape edi lemon siya katang hape kit muro siya siya. Ang hapen niya. Ang hangaw sige. Ang muro kapagang hang ngawde mayam adon ti diram hapen lagi. Diram hapang hang ngaw sige. 풀고기 데 하피고 위에 내가 할게. मसला का हाफ अगर जो फुटना का समय हजे फूलगोभी से हाफ के साइडे हाफ तब मुन में सुपर हेंजन करा तो वही बने ऐसे फूलगोभी से हाफ चल लगे. Yang jak hang tadi macam tadi itu video asih tadi ifa fajar deh, ada lagi tunggu apa deh. Yerum tu apa fajar deh. Video asih tadi macam saya fajar deh, asih yang tadi fajar itu. Lagi yerum mau hasil lagi ya. Đây mấy cho hạt vào già đấy. Local cái ngăn mà rồi anh nhá thùng sẽ. Local ngăn mà. Cái xuống chồi rồi nó hào rồi đó. Một việc ấy thì giang mình hạt vào cái sạt nó luôn đi sao mà nó này anh là hạt cái gì làm giang cái thật rất sâu ấy mình còn sẽ lên cái thật già đấy nữa à tụi mình biết rồi mà sao thật chân là đấy làm giang thật già đấy hào sẽ làm cho đúng hình làm thì khác rồi rang cho mình thật ra là mình con chả lấy thật là cái nào thật đấy hóa ra này cái đi chồng làm thì rang rồi đấy nhưng mà chú sẽ thật rất là phù đấy rang thật là cái nào rồi đấy ai mà sốt tàu thì cái phút nó nồi nó này đấy ngang cả hình cả sao này bagi puga masugagi hawai ma thonge masu mapugi to thandarage kadum hapsalla ana chu chana badai di papa su yerum selen di sare ya ba atuna hawai ma ka tawre doina hawai sika khongdum matum hapsallin ayu ka khongdum thonge ba adigi akan ma khatang ba hawai se ma su se phajate ko adodo ita khongdum thong kya ba adigi akan ma sabte na mathaki akan ma do hapau da ba do hawai da san akan hawai se su loina thala ba nhang sai nhang thong ba loi đấy cái dạng yerum thong sẽ ra rồi ạ được xuống thầm này alu mà tua cả ngầu bì đấy hawai cái dạng này bây giờ xuống này bị cái vải xuống này đi
ꯃꯁꯤꯅꯤ ꯑꯩꯅ ꯉꯁꯤ ꯊꯣꯡꯖꯕ ꯃꯊꯦꯜ ꯂꯨꯀꯣꯏ